Lairiba situation sida akoi khudong chaba politically khudong chaba lona ba haigatra mileage lona ba haigatra madugi oiba moong da khak akoi amada point fingers tawnaraga awai khum tawnaraga leiba adunadi akoi lairiba situation sida akoi positive oiba akoi lambi amda lakpada thoina madugi kanaba mateng pangba pot leiroi haina adumaina laujani adugi mahutta akoi both sides sagi ade loina waktagi akoi hai tare ko akoi fajana tana tiknaraga ko fajana akoi naril iril yengnanabagi meeting kauba nataba naril iril yengnanabagi akoi phaminaba nataba ko akoi fajana tana tiknabagi oiba mongda pau phaunaba phaminaba mathau taba leigani tana tiknaba mathau taba leigani MPs and the MLAs coordination darkar leigani despite of differences of the political party ko magi political party ki manaba manadaba di wadu tok thokraga MP sing logadaba thodang karino MLA sing logadaba thodang karino leader sing logadaba thodang karino opposition oigera natragana kenogi oigera ruling gi oigera ko seisra leiriba MLA sing chama city koksum chanaba amati mathau tai aduga akoi phajana leiriba situation se handling tauba akoi lamdam sida leiriba miyam da phauriba nungai taba adagi unrest hoiba situation miyam se handling tauba hauji henkalaiba akoi tokhai taningba sakti singi haba tare separatist element singi akanba movement aduga nakal amaromda akoi gi maraktagi su akoi perpetrators miyamama vested interest kangbu mapangi vested interest kangbu khara thoraga haitarene thole idana handaka bapangi vested interest kangbu khara tholaga khoi gi lamdam sida tongan ba kanglu phuru maru aina maitei amsung pangni marakta singchep thanana ba maitei amsung pangan khanana ba thawaina khoi gi mapalom dagi mai masum charu ba myoi khara thoraga swaida khong laudana tawri se sigomba unrest hoiba situation sida khudong chaba lori ineba ko madu mai sobai kano mai kano pairu ba haitare mai ai si toroke ga ina mai adi engagement ama adi kano pairu raga thorakpa masa ngangi ba missing duki masa gi profile da moi kana no se masana loin sengna lotabani adum yaujari bane ba ko moi kana no se kana gi agent no se masa profile sin do yauri me aduga amuk soi da laga maitei represent tawraga wangang patawna amuk utpa swai chakhrakana akoi gi bhakta haitare nagpur bhakta oiba swai lagana maitei represent tawba saba ko aduga pangan maitei ani gi marakta khanana ba wangang ba that kind of elements akoi marakta thore idana maruaina akoi manipur da leiriba maitei haiba kanglup si leiriba kanglup myam si gi khwaidagi hena masing yamba aduga history gi tangkak kya da magi maitei na kanglup myam si ga punne hingwenarapagi magi historical responsibilities leiba aduma kanglup amane ba aduna haujik su maitei kanglup na manipur da leiriba separatist element myam si masi maithiba pinana ba hona bata kanglup phurup myam se masi chana china na hingminana ba hona bata maitei kanglup na logada responsibility yam chauna lei haijariba aduga ma gi responsibility sing se launa na ba gi ta mangonda leigada ba magi character mangonda leigada ba do's and don'ts adugi mayam dusu puari ge mieng dagi mangonda yam lei haijariba sigi shigomba akoi morality shumba wisdom se masi amona restore tauna na ba aduga manipur si tongan ba sakti kya na kaihan na ba gi manung dagi amsung ba pan dagi honara iba mayam se masi thenana ba aduga coexistence ki mindset kanglu khuding makna akoi masel amaga thajana ba nungsi chana ba se amana restore tauna ba si hotna gada ba akoi tangai phada ba adumba need of the hour sita khoina lokhat kada ba tangai phada ba akoi ge responsibility me amama leiri ba se through CSO na paikhat pati CSO na akoi implement tawbadi yaroi ba CSO singdi lengak ta coordination tawba natraga lengak na paikhat idu yaning traga yaning de haiba adune ba ana sigi daita myam se pangthokada ba political leadership se masi aige motadi akoi unity government ka sema su unity government ne to opposition so si crisis ki matam sida di opposition ruling ngaina tawnadra wai khom tawnadra tawse masi
kitang pampate adu mahutta unity government oina ga lakhanting he bako aduna swai sida koi both opposition and ruling koksum chan naraga koi mamang da soi khiba lan khiba hoi mioi bani leinaram gani Congress ki matam da su soi khiba myamam leram gani ado hojik leiriba koi BJP ki regime sida su soi asoi ba myam leram gani ado hojik mamang da lekhiba XCM bireng gi matam da su soi khiba myam leram gani ibo bi gi matam da su soi khiba myamam leram gani madu amada blame game tawna ba to tokhoga koi coordination amada laga ba naril ilin teng na sena mifam sinchi na haibadudi adudi practical oiroi ba ko adui mohta coordination phaminna ba yaba ye coordination ama lakna ba inducive environment to madu paikhat piraga punna phaminna ba di darkar leba phaminna raga issue mayam se musi solve to na ba mai kai rom da sanction biraga di manipur gi as well as akhoi future sigi oina afaba lambi oigani hana thaina thamjaki yam chumyoja koi doctor angom cha bimolna elected person MP mo oigro matungda assembly da koi parliament da jaba tare koi IDP singi matangda adugi mati piendaba kholau lauki but adubu praja mayamna adagi elected sina expect tawriduga haidi matamdu da haidokibadu khara amdi ngangami adubu volume koi gi manungda ngangba yaba yadaba haiba kayama leramana mayamna pameba expectation to di yobongdam khide adugi hairamaga tauthorobaduga khenai habagi advantage lobo oina yengaga wa ngangnabagi mahut natre amadi opposition ruling yengnabagi matamsu oidre point of the view plug kokchungchan naraga opposition ju ruling ju leiriba situation je amtang di peace fully calm da pubiro o haibadu nyojan thabiro wafam jam marik chomyo jaduga mathangda